Stephen gi mamitasu harau nungaibadu losinduna thamba ngamlaktre. Hapta amadi Stephen hospital dagi machi lengdana adumak leiri. Mahak masamak yauna Melisana mahaki angang senabadu mateng pangli. Stephen na Jackbu yam Jackson na pambadu uraga Melisana angang da atopa kanano magi machane nangna mahakbu nushiriba karigino. Stephen from tonda nangi leijaba punamak aigine aigisu nangine nangna nushiba khudingmak aigisu nushibane nangna Jacksona thama posak thawai panba natraga pandaba aigi punsigumna luna tawganiye. Melissa nokfe tawna Stephen nang karamba matamdagi leisi leithwa leina wangang bahiraklibano. Stephen na aina nang buthiba khanglaktabadagi ai yamna waki nangna ibu nushi haiba hana khanglamlaba aigi nushi wahai karana nangi awabada phagani khanglamlaba aina nangbu nushi haiba wahai se nangi napamda hairamgani. Stephen na asumna nushina hairakpase takidaba kuirabani. Melissa mabukning nushina amuk kapjari awabagi matam loirabasu nungaibagi pirangdi lepa leite. Somdana Julie gi imung bankrupt chatle amasung leiramba country khuding thadatkre loan lauraga invest tawkiba capital khuding su singdaba yadabana masagi leijaba property khudingmak loina chatkre. Makoi homeless fawbo oirei tubular building amagi bedroom ama khaktada makoi ahum punna rent lauduna leiminei. Kadu design amata yaude ikai kai iho ho imot motli. Ayuk nungthil numidang makoi ahum ka manungduda yengnaduna leiri. Julie di laman singkini haina leiri. Julie di decent clothes amata leitabana mapanda thokpa pamlabasu thoktre. Melissa, Stephen, nakoi animak aina soidana hatkani. Aina soidana hantoba lakini. Julie wangang baloibaga bowls ka chopstick kadu table da yaisili. Manakta leiriba thang macha ama paiduna kadudagi fingna thoki. Noren amasung Nina makoi ani sumachin thokna haidrasu Stephen bu laman singba pamlibani. Ngamloi khangbadagi tuminna leibani. Macha na thokibadu khamge haina hogatpaga Julie thongjil mapanda leptuna leikre. Julie thongdo hangtokpada mapanda uniform setpa police mayam leplambadu ubada makhongdu maningda halai. Police singdu manungda changsilai. Nangla Julie haise. Nakoi anina Nina amasung Noren. Police mayamdu ubada Julie makhutta pairamba thangdu makhuttagi nanthaki yamna kina. Nakoi masida kadoba lakpano. Police amana arrest warrant ama uttuna Noren nang business racketeering da jingnaba leire aikhoi ga punna chase. Noren bu chen kini haina police anina makhut nama nama phajali. Noren na ai business da fraud to kiba leite ai good citizen amane nakoi ne ai phari se mi onaba oiramgani ye. Noren masabu kannaba haina kanna laurabasu maithongda maral leibagi mamidi tai. Pale face oirai. Nina na Noren bu pukinu haina khamge tawi. Police amana mahak pu changsilakpa yaroi haina thatlaga thami. Police anina Noren bu mapanda puthoke tawri. Julie amasung mama Nina makhoi ani punna upai leitana lepminaduna leiri. Police tuna amuka arrest warrant ani so tawduna Miss Nina, Miss Julie, nakoi ani so homicide ta chenare. Nakoi ani so aikhoi ga punna chasilao. Nina chatpa ngamoi haina masadu sikhang khangi. Hey officer, aikhoi se isagi yum phawba leitraba chaningai thakningai phawba leitraba matam asida aikhoi na mataw karamna mi hat ka dawri bano. Nakoi na hairibado mi ona boiramgani. Julie di wangang khidre makhatana chenge haina sukhandre tumina phamthaduna kablaga leikre.
Ninana asumna maray yetuna laibasida mapandagi nupa ama roomduda changlai. Nupaduna call boys da. Nangna asengbado khangde hairabanina police station yaudringaida mafamsida nakhoi phabagi maram hana khanghankige. Julie su khonjaldu tabada makokto yamna thona nongkhalai. Wang chawraba Steven do roomduda changlakpado ui. Steven. Julie mingdu kauraga nupadogi manakta changsinge tawi. Lairiba police tuna manakta changba yaroi haina thingi. Steven makhoigi family members ahum duda yengi. Handsome oiba mamai duda yamna hangoibagi mami tai. Mami to khana norenda yengduna. Nang asukuiba matamse Noren saduna lakpasi warangani ne. Noren gi mamai do paiduna. Phanabu haina surgery tawine. Dakphambu amata tadine. Nupado mamit kupkani haiba phawba kaukre. Machindu niktuna. Kaino nang haido. Nang na haido. Ai karino haiba khangde. Nupado tanatana maningda leiriba nupi ani dusu pale face da niklaga lepli. Steven na nang khangde haiba. Steven manakta leiriba assistant dagi information khara lauduna Norenda pige tawi. Nina na Steven gi makhutta thinduna. Steven, karigino nangna nonsense oba wata mangangliba. Thangkatliba makhuttu di niklabani. Ai Julie se aigi chanapini. Adubu mahak secret oina aina mafam amada pokhibane. Aigi pureba Norenadi khangdabane. Aduna Juliga mahakka mapa macha nate. Si oiradi nang yaraba. Pelabro. Nina su mahak na ngangthoklibadu loiraga kari soiba yawki haina amuk khali. Steven machindu khara seplaga pocketagi posak ani puthorai. Amadi photo ni amana purple machugi apikpa purse ni. Photo do Norenda utli. Photo sida yariba mise nang kanano haiba khangbra. Norena photo duda uriba masak phajabi nupi duda munna yengi. Ai khangde. Julie amasung Nina so photo do kanagino haiba khangningi adubu makhoina leiriba nakandagi uba phangde. Steven photo do amok lausili kaisu mong hadana. Aduna takpadi nang Norena te haibane. Maramdi photo sida uriba misakse Norena khangoidabagi maram leite. Purple purse tagi samna khara lauthoraktuna mayamduda utli. Aina uliba samakupse Noren gi asengba samne. DNA test tawbada Melissa ga matching tawkhrabane. Masina takpadi Noren ga Melissa ga di asengba mapa machani haibane. Julina nonsense nang na igi pagi samdo karamba matamda lahoribano. Nang na samna ama puthoraklaga aigi pagi ni hekta haijinbadi madudi langani. Police singdusu chamamnana. Mr. Steven, nang na khangbu khudingmak kitang santhokna aikhoida takbiyo. Aikhoisu nangi na teng soidana pangani ye. Steven nofet tawrambadagi serious expression da. Chahi taragi mamangda asengba Norendi Julie amasung Nina makhoi ani na hatkrabane. Kanana sukhangdanaba haina Noren ga sawang saman manaba nupa ama thiduna nakhoina mapalamda thaduna face surgery tawraba natra. Ngasidagi chahi amagi mamangda mipum khudingmak na khangba ngamlaroi khanbadagi Noren saduna mafam asida amuk thamba natra. Asuk kuiba chahi 10 se mahakna nongmada yum sida halaktriba karigino. Nakhoigi family gi business ki history thigatpada chahi 10 gi mamangda Noren bu mapalamda business trip chatkibagi leirame. Tasengmadi matamduda Noren di hatkrabane. Mase nakhoi ani na sinba plan ne. Nina da midyeng do thamduna nachanupi se kayamuk yamna singi haiba nang khangbra. Nina tumina lei Steven na mahakna aigi inakta Melissa bu atopa nupi ni haijinduna purakhi. Aina nupiduga Noren ga DNA test tawgani haibase Julina hana khanglabane. Noren di sikhrabani Melissa gi DNA matching tawraroi haibase mahakna khanglabane. Adu oirabadi purakliba nupidu
Melissa ni khangdredana atopa identity saba yanaba mahakna puraklibane 1 second pause ta lairaba matung Julie da yengduna amu makha chatharai nangna Melissa bo aigi nakta tharakpagi damak thagachare aisu DNA matching tawramdabadagi Melissa nate haina adum khanki adubu nangdi khangde miyoibagi mitsidi hongba leite aikhoi anigi love feeling su hongde nangna engonda tasengna iconiya du done tawramlabadi aina nupida Melissa ni haiba khanglamloi nangi ka hena haisingbaduna hojikti nakhoigi imung manung lekha taredana Steven wangangba hek loibaga Nina de wanthaduna leimaida haithaki counterfeit Norensu kuru kunduna Steven dangak pinaba haijarami Mr. Steven please aibu mukta ngakpiyo aidi makoina paisa piduna sizinabane aidi kanada karisu tawkiba leite aidi tasegna karisu khangjadabane Julie chenbasu yaroidabanina pakhatpadu phakre yamna calmness oina noktuna Steven nangsimade hayo nangna illegitimate child dubu karigi atuk pamluribano illegitimate child haibasi luhongdringai da pokpa angang haibani nangna madugi maram hana khangde because I will never like you Julie mamana wanthakibadagi makhada phamlaga yenglambani amuk hawgalaktuna Why? Nina sa matomta amuk gyan lai Steven na photo do amuk lakholaktuna Julie amasung Nina da yenghali photo sida uribase aigi imana khwaidagi nungsibadi aigi ipa kaisingnate nakhoi anina hatkiba norendune aigi imana thamoi sengna nungsibadi aigi imada jahi yamna nauna nungsibagi chaithengna depression naduna siki adunane aina norenbu yamna nusidriba mahaki maramda yamna thigatliba aigi imana laisaringai norendagi kelakpa sambhawa paishinduna cheksinna prasta haptuna thamlame kuirabagi matung sida masina hojikti engonda yamna kanaba ma oire aina angang oiringai dagi matau karamna nakhoigi family da laman khumsigi khalaga lakpane nakhoibu nongmina kaptuna hatpadi pamde aigi imana kapna sikibagum nakhoigi imungi mi khudingmaksu aina khanaw karak kanghanduna hatke khankibane laman khumbugi wakhal khalingai nang nasana engoda approach torpa natra aina tanjadubu matau karamna manghangani adunane naha oiringai nangna haibu khuding aina yakiba aigi apambase ishorna ubadagi Melissa su engonda amuk hop chaba horaki Julina Melissa su aigi ipagi macha nupine nangna mangondadi revenge lawjuba karigino Steven na Melissa gumba nupidi Norena poklamgani haibadi thajade aina mi amabu nuksibagi maram pumba takpadi darkar tade mi anigi marakta manung hoda yengthinaba leiribasu thamoigi nukshiba haiba wahaisina kokhanba ngame Steven na machinda wahai pareng ama murum solaga nangdi pumnamakse karisu khangloi Steven makha chathage tawbaga mahaki cell phone do ring lai makha da kunduna leiriba family members ahum duda khane yengnamlaga mapanda thoglaktuna phone do receive tawi Melissa phone da Melissa na Steven jek to leiramdre mahak hojikta sida lehobane leiramdre nangamta thuna lao Steven nupi tu nanganglibadu tana mahaki gari manakta chensilai ai lai ayam thuna yoksilage ka manungda Julie thamoi sokna kaplaga lehawi I hate you Steven Melissa na khoi anida aina sap tawri arisine na khoi ani ki punsida awabata oyuko hospital da Melissa mahaki thawai oiriba macha mangkhrabada kaptuna leiri Steven lakpodo urami Melissa kana chensinduna Steven da konsili makhol hauna kaptuna Steven jek to warta dum dai bane ai garbage kara lang thokpa thoklubane
ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯝ ꯈꯛꯇꯅꯤ ꯀꯥꯟꯅꯔꯤꯕ ꯑꯩꯅ ꯆꯪꯂꯛꯄꯗ ꯑꯩꯒꯤ ꯏꯆꯥꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯁ꯭ꯇꯦꯕꯦꯟ I'm sorry ꯑꯩ ꯃꯃꯥ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯕꯤꯅꯤ ꯏꯆꯥ ꯐꯥꯎꯕ ꯁꯦꯟꯅꯕ ꯉꯝꯗꯕꯤꯅꯤ ꯅꯨꯄꯤꯗꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨꯡ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯄꯗ ꯎꯔꯒ ꯍꯥꯏꯐꯝ ꯈꯪꯗꯦ ꯃꯦꯂꯤꯁꯥꯕꯨ ꯇꯞꯅ ꯊꯥꯗꯣꯛꯇꯨꯅ ꯀꯞꯀꯅꯨ ꯃꯦꯂꯤꯁꯥ ꯑꯉꯥꯡꯗꯣ ꯍꯣꯁꯄꯤꯇꯥꯜꯁꯤꯗꯒꯤ ꯃꯥꯡꯕꯅꯦ ꯚꯤꯗꯤꯑꯣ ꯁꯔꯚꯤꯂꯦꯟꯁꯁꯨ ꯃꯐꯝ ꯑꯁꯤꯗ ꯏꯀ꯭ꯋꯤꯞ ꯇꯧꯔꯤ ꯀꯅꯥꯅ ꯄꯨꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯌꯥꯒꯅꯤꯌꯦ ꯈꯨꯗꯛꯇ ꯁ꯭ꯇꯦꯕꯦꯟꯅ ꯃꯦꯂꯤꯁꯥꯒ ꯂꯣꯏꯅꯅ ꯍꯣꯁꯄꯤꯇꯥꯜꯗꯨꯒꯤ ꯁꯔꯚꯤꯂꯦꯟꯁ ꯔꯨꯝꯗ ꯂꯥꯛꯏ ꯃꯍꯥꯛ ꯀꯨꯏꯅ ꯀꯨꯞꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯅꯨꯄꯥ ꯑꯃꯅ ꯖꯦꯛꯄꯨ ꯄꯝꯗꯨꯅ ꯆꯠꯈꯤꯕꯗꯨ ꯎꯏ ꯅꯨꯄꯥꯗ ꯇꯨꯄꯤ ꯎꯞꯄꯤ ꯃꯥꯛꯁ ꯎꯞꯂꯕꯁꯨ ꯐꯤꯒꯔꯗꯨꯗ ꯃꯦꯊ꯭ꯌꯨꯅꯤ ꯍꯥꯏꯕ ꯃꯦꯂꯤꯁꯥꯅ ꯈꯪꯉꯤ ꯁ꯭ꯇꯦꯕꯦꯟꯁꯨ ꯈꯪꯂꯛꯇꯨꯅ ꯁꯥꯎꯅ ꯃꯆꯤꯟꯗ ꯃꯦꯊ꯭ꯌꯨ ꯍꯟꯗꯛꯁꯨ ꯅꯪ ꯃꯦꯂꯤꯁꯥ ꯃꯍꯥꯛꯀꯤ ꯐꯣꯟꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯦꯊ꯭ꯌꯨꯗ ꯐꯣꯟ ꯇꯧꯏ ꯐꯣꯟꯗꯨꯁꯨ ꯏꯊꯥ ꯊꯥꯖꯗꯅ ꯌꯥꯝꯅ ꯊꯨꯅ ꯔꯤꯁꯤꯞ ꯇꯧꯔꯛꯏ ꯃꯦꯊ꯭ꯌꯨ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯃꯥꯗ ꯆꯥꯟꯕꯤꯗꯨꯅ ꯄꯤꯕꯤꯌꯨ ꯃꯦꯂꯤꯁꯥ ꯑꯩꯅ ꯖꯦꯛꯇ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯅꯪꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ ꯑꯩꯅ ꯅꯪꯒꯤ ꯀꯞꯅꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯣꯏꯌꯦ ꯑꯗꯨꯕꯨ ꯑꯩ ꯅꯪꯅ ꯁ꯭ꯇꯦꯕꯦꯟꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯈꯤꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯎꯅꯤꯡꯉꯦ ꯅꯪ ꯑꯃꯨꯛꯇ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯄꯤꯌꯣ ꯃꯦꯊ꯭ꯌꯨꯒꯤ ꯅꯥꯀꯜꯂꯣꯝꯗꯒꯤ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯤ ꯃꯍꯥꯛꯅ ꯉꯥꯡꯂꯛꯂꯤꯕꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯉꯥꯡꯂꯛꯏ ꯃꯦꯂꯤꯁꯥꯅ ꯅꯪꯅ ꯖꯦꯛꯇ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯤꯕ ꯃꯈꯩ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯒꯅꯤꯌꯦ ꯅꯪ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯒꯦ ꯑꯩ ꯂꯥꯛꯀꯦ ꯃꯦꯊ꯭ꯌꯨꯅ ꯑꯩ ꯍꯧꯖꯤꯛ ꯅꯣꯔꯊꯁꯤꯗ ꯂꯩꯌꯦ ꯑꯩꯅ ꯂꯦꯞꯂꯤꯕꯁꯤꯅ ꯀ꯭ꯂꯤꯞ ꯑꯃꯒꯤ ꯃꯇꯥꯏꯗꯅꯦ ꯅꯣꯡꯃ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯥꯛꯈꯤꯕ ꯃꯐꯝꯗꯣ ꯅꯪꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯕꯁꯨ ꯌꯥꯔꯣꯏ ꯁ꯭ꯇꯦꯕꯦꯟ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤ ꯑꯃꯠꯇ ꯄꯨꯔꯛꯄꯁꯨ ꯌꯥꯔꯣꯏ ꯅꯪꯅ ꯑꯍꯦꯟꯕ ꯃꯤ ꯄꯨꯔꯛꯂꯕꯗꯤ ꯖꯦꯛꯀ ꯂꯣꯏꯅꯅ ꯑꯩ ꯃꯈꯥꯗ ꯆꯣꯡꯊꯒꯅꯤ ꯃꯦꯊ꯭ꯌꯨ ꯃꯍꯥꯛꯅ ꯋꯥ ꯉꯥꯡꯕ ꯂꯣꯏꯕꯒ ꯀꯣꯜꯗꯨ ꯊꯝꯈꯤ ꯃꯦꯂꯤꯁꯥꯅ ꯁ꯭ꯇꯦꯕꯦꯟꯒꯤ ꯃꯈꯨꯠꯇ ꯄꯥꯈꯠꯅ ꯄꯥꯏꯗꯨꯅ ꯁ꯭ꯇꯦꯕꯦꯟ ꯑꯩꯕꯨ ꯅꯣꯔꯊꯁꯤꯗ ꯄꯨꯕꯤꯌꯨ ꯖꯦꯛ ꯃꯐꯝꯗꯨꯗ ꯂꯩꯔꯦ ꯁꯤ ꯕ꯭ꯔꯤꯖ ꯀꯟꯅ ꯁꯤꯠꯄ ꯀ꯭ꯂꯤꯞ ꯑꯦꯠꯁꯇꯅꯤ ꯃꯦꯊ꯭ꯌꯨ ꯕ꯭ꯂꯦꯛ ꯋꯤꯟꯀꯣꯠ ꯑꯃ ꯂꯤꯠꯇꯨꯅ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯀ꯭ꯂꯤꯞꯇꯒꯤ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯤ ꯖꯦꯛꯇꯨꯁꯨ ꯃꯄꯥ ꯂꯧꯕꯅ ꯀꯞꯄꯒꯤ ꯃꯍꯨꯠ ꯃꯦꯊ꯭ꯌꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯦꯂꯤꯁꯥ ꯁ꯭ꯇꯦꯕꯦꯟ ꯃꯦꯂꯤꯁꯥ ꯅꯪ ꯉꯁꯤ ꯐꯥꯎꯕ ꯁ꯭ꯇꯦꯕꯦꯟꯕꯨ ꯀꯥꯎꯗ꯭ꯔꯤ ꯅꯪꯅ ꯑꯩꯒꯤ ꯁꯥꯡꯂꯕ ꯃꯇꯝꯕꯨ ꯃꯥꯡꯍꯟꯕ ꯑꯩꯁꯨ ꯏꯁꯥꯒꯤ ꯊꯕꯛ ꯐꯥꯎꯕ ꯔꯤꯖꯥꯏꯟ ꯇꯧꯗꯨꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅꯇ ꯂꯥꯛꯈꯤꯕꯅꯦ ꯑꯩꯅ ꯑꯔꯦꯝꯕ ꯑꯍꯥꯡꯕꯒꯨꯝ ꯂꯩꯍꯧꯕꯗꯤ ꯌꯥꯔꯣꯏ ꯃꯦꯊ꯭ꯌꯨꯅ ꯑꯉꯥꯡꯗꯨꯒꯤ ꯃꯃꯥꯏꯗꯨ ꯅꯥꯟꯕ ꯁꯥꯟꯅꯩ ꯖꯦꯛꯅ ꯄꯥꯏꯔꯛꯀꯅꯨ ꯍꯥꯏꯕꯒꯨꯝ ꯃꯈꯨꯠꯇꯨ ꯏꯟꯊꯣꯛꯏ ꯃꯍꯥꯛ ꯑꯉꯥꯡꯗꯨꯗ ꯉꯛꯅ ꯌꯦꯡꯉꯤ